अहानबदा मरोइबा पाउ पिजरी सकंगदब सिंगी बॉम्ब अटैक दा मिसम अमा सोकले गाड़ी अनि कायतोइ ngangkhre Inner Manipur Parliamentary Constituency की polling station तारानिथोई की रिपोल था की कुनमरी दा पांगथोक लगनी मालेम सिनबा थुंगना पांगथोकना बगुम स्टेट असिदसु 38 सुबा World Art Day की थोरम पांगथोकख्रे Little Flower School Gate ta sakangdaba singna bom thamlamle manga suba JNK Rifles amadi Imphal West Police na asoyangam yaudana pokhayan khre amadi maitai singi sapsaba masing khangdokpa chumgani haina ningthau leisemba sana jawban hai khre Kurumjari Times of Manipur News yang beri basing buku mentem jantel na taram nokjari hauzik miam da pauk santong na pijari Imphal Police Station ki manungsan ba minuthong manakta leiriba Manipur Mountaineering and Trekking Association MMTI ki office mamang maktada Chinese hand grenade anani thangna na pokhai bada car thogdun lakpa misam ama asopan nangkhe bom masena mahaki makhut amadi maphai ganda panbadagi Ras Medicity da pukatuna laikana khe Thodok ase ngasi numidang pung 3 ka minute kulom chatpa matamda thokhibane Thodok aduda soklaba mi adudi Konsam Santosh Kumar apokpa leikhidraba case chawbusing Khurai Konsam Laikai Imphal East gini Mahak CC Higher Secondary School gi ozani hairi Mahakna tonglakpa silver masugi A-star registration number MN01X5363 ni atopa car aduna Maruti 800 AC registration number MN03P1381 ni Gari animak mingselda bomgi splinter na panbagi akaya toy kya nangkhe Thodok adubo hakthengna uhoba kongbodagi loya ngambana thodok adugi matangda wafum kya su thamlakhi aduga agi nupi iga itai magina sida semgomla jombasida laiba da moiga hamina chena ina ngai leba gari manungda phamaga phone mera laiba haitare dang ani haiba taba ani suga khoi chongdaraga thong hangto chenjalaga moi manakta dokan manak changjan ba haitare adu matungda khoina hando yenga da sada army khara chi leba ada mai khu ga bu ba haitare adu khatang howe do pung charangna pung 8 ka minute kun thoda wagani Bomb blast asiga mari lenena Imphal Police Station na FIR ma lokhat bagaloinena tijin humjin bagi thabak sathakre Election Commission ngasi thokpa order amana haukiba April 19 da Inner Manipur Parliamentary Constituency da pangthokiba ani suba Lok Sabha mikhalda bot thadana khiba punna polling station 19 da lakliba April 13 da nauna mikhal pangthokna ba khangan khre Panbe yabadi handak pangthokiba mikhal aduda tongan ba polling station kaya da mikhal niam chumna pangthokide haiba wafam tongan ba rajniti dal singda phongdokna ba leiribani April 13 ge ayuk pung 3 tage nungthil pung 3 fawba hairiba polling station singa sida abuk hana bot thadana gani hainasu election commission ge order aduna palli report tawgada polling station 19 adudi haingang kendra ge polling station 2/23 haingang mayai lekai 2/26 haingang makha lekai 2/31 Kairang Muslim Mayai Lekai 2/32 Kairang Muslim Mamang Lekai 2/33 Kairang Kunau Singya Lekai Thongju Kendragi 5/32 Khongman Zone 5B Kairau Kendragi Polling Station 6/6 Kiamgai Mamang Lekai 6/10 Kiamgai Muslim South A 6/20 Urup Muslim 6/35 Thiam Konjin B Amadi Andro Kendragi Polling Station 7/32 Yambem C Amasung 7/39 Nungbrang ni Thasi ki kunmari da Inner Manipur Parliamentary Constituency ge polling station taranithoi amung hana bot thadanaragani masigi damak sem saba loire haina Chief Electoral Officer PK Singh na phongdokre ngasi lamphel pata leiba CEO ge conference hall da pangthokiba pawgi mifam aduda mahangna makha taraduna amung hana bot thadanagadoriba polling station sing asida SDC natraga senior officer sing khalaga presiding officer oina thagani election procedure ningthina khanglaba matter trainee singbuna polling officer oina sinagani Loinana Mikhal asida pamdaba thodok thoktanaba Central Force amadi State Force platoon amamam deploy tawgani
Mikhal ase transparency oina pangthoknaba polling station khudimak webcasting tauba yauna CCTV khingani haike. 5/3, 10/13, 10/24 and 23/29 where the mock poll data had not been cleared. So we sent a proposal to the commission that in the mock poll we have all the VVPAT slips available and it is properly sealed and kept aside as per instruction of the commission. So we have got the approval that for these 4 polling stations the count will be done through VVPAT slips. They are 5/3 Thongju Ningomthong, 10/13 Lamphel Sanakethe Lawang, 10/24 Uripog Bachaspati Lekai, and 23/29 Uchiwa. These 4 will do the VVPAT count during counting. For proper transparency, we have ensured that we'll have webcasting/CCTV, both inside as well as outside the polling station. Inside the CCTV or the webcast will be focused on the voting compartment, and outside it will be focused on the queue to see how many people are actually in the queue and how the queue is progressing. This will be monitored at the office of the DC Imphal East as well as office of the CEO. Apart from this, I would also like to urge all the public to come forward and vote fearlessly. We have made ample arrangements. There will be no problem at all. And people should come forward in the right numbers and vote in large numbers. Malengi mafam khudingda pangthoknabagum Students Union of Kanglipakna sinduna 38 suba Walls Art Day thoram pangthokre. Ngasi kongba Dobi Lampakta leiba Mani Memorial English Academy da Protect Our Species haiba theme da pangthokiba thoram aduda Usekon Nongpo Gram Panchayat ki Pradhan Nongmaithem Jadumani Suki President Nongthongbam Gobin Maitei School nasige Principal Laisram Jotin amadi Standard College ki Chemistry Department ki Associate Professor Kaisam Sobaranina mathangsina Chief Guest President amadi Guest of Honor oina saruk yakhi thoram aduda wangang khibasingna Aikoigi akoibagi khal ngak chenduna lamlaki South section yokhatse malem ase mangkhigedabadagi kannaba honase haiba wafam kaya phongdongnakhi Lamphel Police Station gi manung sanba Sangai Prokda leiba Little Flower School da anirak suboina ngasi ayuk sakhangdaba singna bom thamjilamle bom ase changangai da leiba manga suba JNK Rifles ke kangbuna thengnarakpani hairi thodok ase ngasi ayuk pung 3 taramdai adwai da thokibani Little Flowers Sangfam Gate Bomb Lere Haiba Pau Pangarpadage, Police Amadi Press Ke Kangbu Mafamaduda Sangsina Bahonake, Maduda, Mapamaduda Hanadagi Leramba, Mangasuba, JNK Rifles Ke Kangbuna, Police Amadi Press Animak Sangbayaro Haina, Atingba Piki. Civilian area da Tokwa Crime Sinda, Police Forward Sangbada Atingba Pibadage, Imphal West District Police Ke Additional SP Operation, Eji Sharma Amadi, Additional SP, Law and Order, Hemanta Yauna, Sangshinduna, Mangasuba, JNK Rifles Ke Personnel Singna, Wakal Taminer Batungda, Mapamaduda Sangshinduna, Tamlamniba Bom Adu Yanchin Minake. Mangasuba, JNK Rifles Ke Bomb Expert Singna, Sar Sizinaduna, Polythene Amuwa Amada Yomsinduna, Tamlamniba Potsak Adu, Pung Tarek Minute Kulom Satpa Matamda, Pokayanduna, Posak Adu, Masakangdona Bahonake, Adubu, Mai Pakta Badage, Amukasu, Pung Tarek Minute Nifumangarom Satpa Matamda, Sar Sizinaduna, Posak Adu, Pokayanduna, Masakangdoke. Asamba Box Amada, Yopi Mayam Amadi, Chinese Hand Grenade Ama Yarom Bathenake. Tungda bomadu asoingam yaudana Lamfelgi Gambiles Lambida Leiva dumping site Pokaiduna Manganke. Matamamada Miamna ising sanaramba Nambul Turel, Nasidi, who selava Kongbanamaga Pankak Oire. Lamdamasige, Quiding Mort Paturel, Nasidi, Nambul Turel na Oire, Hiramas the report Ama. Chahi kharagi mamangda thaknaba ising amadi atai atopa thabak kayada sizinaramba Nambul Turel gi ising ngasidi hu chelaba khongban amagi phibamda leire Manipur gi khwaidagi morpa turel asi ngasidi Nambul Turel na oire Turel asina hu chelaba ising olakpagi maram kayagi manungda achoba maram amadi Turel asigi torban mayada leiriba miyamna fatta haudi amadi atai amorpa potlam kaya Turel asigi ichel amadi khonungda hunthabadagini maikai kayada safe Nambul safe Loktak haiba kholaw kaya laurabasu ngasidi wakhal tadaba miyoi kayagi thauselna Turel asi hangoiningai oire
Research ki matung ina Nambul Turel na nongmada solid waste ton 62.kulhumdoi amadi sewage cubic meter 38.8 puthokli. Luribadi hairiba fatta haudi kaya asi numit khudingi loktak pata tasinduna loktak ki ising busu hu chelab ising ama ohelakli. Nambul Turel gi ising asi Turel asi gi horakpham oiriba kangchup singdagi iroi semba mapa phawbadi mosilakpagi mami tade. Imphal City manung fauna cheliba kilometer 13 sangma mafam asida maru oina ising asi khwaidagi mosile. Mamang chahi gi July thada Manipur Pollution Control Board Water Lab na Turel asigi tongan mamafam ahumdagi water sample lokhatuna research ama tawki. Mayang Langjing, Thong Nambombi amadi Wangoida leiriba collection station ahum asidagi lauba report matung ina Mayang Langjing fawbadi ising asi pH value amadi natural composition da foreign chemical khara yawba natana thoidokna chawba ahongba leite. Collection station ani suba Thong Nambombi dagi fangba report ta ising asigi pH value asi 3.2 gi mathakta lei. Dissolved oxygen haibadi DO level asina 0 mg per liter gi makhada lei. Amadi ising asida dissolved foreign chemical elements organic amadi inorganic matters kaya amasu yauri. Wangoida laiba ahum suba collection station gi report matung inasu hairiba pH value DO level gi fibam asi Thong Nambombi ga panarubada khara makhai di safari. Mafam ahum asidagi fangba report ki matung ina Nambul Turel gi Thong Nambombi mapadagi hairangoi thong fawba asida ising asi aduki matik mot pathengnaki. Ising gi DO level asi 0 gi makhada laibana ising da lairiba jiba amadi ising asibu human consumption gi damak sizinabada khudong thiningai oiri haina report asida piri. Hiramasigi matangda Environment Directorate ki Deputy Director Dr. T. Brajakumar na haikibada mahausagi mateng yaudana miyoiba aikhoina hingbada awaba ama oirakani haibasi aikhoina kauthokpagum tawi. Asigumba kaya asina ngasidi malemgi aying asagi changda chauna ahongba kaya ama purakli. State asigi Turel singi manungda khwaidagi maru oiba Turel amani haina lauriba Nambul Turel asi yamna sangba Turel su natte. Turel asina Imphal gi mayolda fauduna lakpada Naurem thongdagi hairangoi thong phawbagi manungda Turel asigi motpagi chang asi khanghen hengalakli. Masina loktak pu molhanbada khwaidagi chawraba maram ama oihli. Oirakliba fiham asidagi kannaba line department achahi ahumgi manungda Imphal manungi drain kunthra tapping tawduna mongsangai da treatment tawba horagani. Solid waste ki oinadi miyamna isa gyan taba mathau tai. Turel asida mapang oiba fatta haudi hunthabagi hainabi tokpiyu haina mahakna cheksin wahai kaya su thamlakhi. Akhoi Imphal sardi puthropo amot pasingsi anamba maki wat taramari municipal wat taramari ki nakanda chatlibnina ko yelo marum tegi long thabira ko amot pa mahi ge amot pa mapang amor mayam sing sina moda yaur ga sat khar kan da heng nong suro kan ising shawgalunina loktak direct tasin kiduna marumor kan loktak molan bagi number 1 aso factor sisu Nambul Turel o hele je khoi adum identify tawraba kuira bani mayam loi khangna ba ngakani masi Nambul Turel sida nungdangi matunda amor puthro hijinba aduga khoigi maigi dor collection da di annual tokduna khoigi skumba ahenba amor mam koi lolaying area da dumping tokduna Nambul Turel langthabagi habit si koi Turel mapana tabir be sinok singi koi praja sing oiba aso practice mo rapon mo kanda solid waste dumping site amoina khoigi Nambul Turel si ohela pasigi isu simi am song lai loi na khoigi mahigi amot pa haitare drain kunthra ekoi identify tawboda koi iroi sembadagi na airo thamoda drain si kunthra aidi samu sangi centre drain aso busimaga nagatugin drain aso busimga anisi yauraga drain kunthra akhoi urban gi oiba mahi gi amot pasini putharaga Nambul Turel direct tasil hetare hairiba Nambul Turel da hairiba drain gi amot pasini putharak pasina mor kan ne khoi ngase BOD da BOD khoi biochemical oxygen demand si 200 ki matha da khoi phangba ngamaiba aduga dissolved oxygen na ising dil jegadu oxygen si 0 da handara kanda my coliform count si 50000 gi matha da laksala kanda ising si paiba da bawda ikhoina hagajaba poiba megi laina tina mayam polpa masi issue mayam thorei bi khoi mayam khangmina bada tangai phado matang si oire bi thamjidingi miyam na su hena ubire hujik oyo film masi atai krishnte Nambul Turel gi film ne chahi khargi mamangda thakna chana ba fiju fijam gi namta seasoner ba ising asi ngasidi hu chelba ising haibada oire oyakli ba film asi kanana thon bano haibasi akoina hena khangnar ba duni gyan taba watpna Turel nakanda leiba miyon singna ngasidi Turel asida fatta hodi mayam am hundarakpana Turel asi hu chelba ising haibdo ngasidi oire adubu akoi ngasi chumthokpa yari matam leiri Nambul Turel asi kalhausi haragadi akoi isa isana gyan taba tai
Nambul Turelda Fataba Potsing Hundokpagi Hainabi Toklasi. Video journalist P. Sharat Chandra Galoinana, Paudam Jariba, Sarat Anobam, Tom TV News, Imphal. Awang nungpoki lamdam singda khundariba yelongi sing ase mutkigdra haibagi mipaina dabanate cherak asida soina khundariba manipuri sing asege apunba masing kaya leiribage haiba khangdok hobo sumgani haina manipur gi ningthau lesemba sana jawbana ngasi agartala ge akoibada khundariba mitai maitai singi khulsingda satuna yengshin ge ba khongsatta Tom TV da phongdokkhrai Kanglai Pibara Lingthau Lesemba Sana Zawbana, Ngarang Agartala da Tungnaraba Matung, Ngasi Nini Chan Banumita, Agartala ge Akoibada, Masoi Kundariba, Tripura ge, Manipuri Singi Kulsing Amadi, Ningthau Haktagi Lajarak Laba, Laipamlen Sing da Satuna, Yengshin K. Satkiva Yengshin Kongshat Adugi Saruk Ama Oina, Agartala ge Ibudo Pakang Bigi Laisang, Sana Sahi Ahum, Narendra Zed, Mekli Para, Maharani Chandravali Pukri, Haveli Museum, Radha Mandav, Yauna, Kundariva, Tongan Mampam Sing Amadi, Taro Rani Bazar Amasung, Tripuri Singi, Natka Sagunarak Laba, Laifamlen Kia Amadasu, Sangduna Yengshin K. Manipur Gining Tauna Makatana Tripura Gumna, Manipur Gi, Yellow Missing, Mutkigadra Haibigi, Nasidi Mipaina Bahorakle, Atubama Tamda, Mitai Maite Singi, Apunba Missing Kangdoktuna, Kari Asetpa, Kongtang Paikat Hobaya Bage Haiba, Kana Hobasum Gani Haiba Wafum Kia Amasu, Fongoki. Manipur yellow missing sea, Masin Handarapa, Masin Yankot Pangamdava, Nomunogi Musala Kadra having a factor, Mayabama, I could keep a set. Masi, Tripurasi, Yojakomatam, the Madu Saba, I could Akivado, the Minda Uzae, Aduga, I could Ojik Hana, Lamsigma Poes, Ramiba, I could Tripuri Success. I could habitat, Yamna, I could get Lumba, Aton Bazati Dona. Adu yamna ko hiram khudi mak ta sotha ba adu ba phul am dong la yamna ko tu son nok son na lai bisi ujaba sida aina ko bi manipuri sing maro na ko meitei sing ba na apil tau jenin ba se basi tripuri da tari ba su ma wa ba se ko su section hokdra ga di yamna thu ma tang mu de ko se ko ma soi da na ko angani adu ko hojite gi hong na ko manipur da lai ba ko meitei sing adu manipur ma pan soi na ta kra ba ko meitei sing Manipuri sing, I say, the armed section like missing young Kanava, indigenous population. Handaraktanaba, Masida Karitoya, guess a Kuna, Tanam in the Vagi, Aduga, Atubada, missing young positive by step Karakoi, Nakopima time. Thasigi Tarani Pan the Pangtokiva, Inner Lok Sava Mikalda, Nambolema Popomgi polling station Karada, Niam Lana, Bothadanaki Haina. BJP ki spokesperson Dr. Nimaichan Luang na haiki wafambu Nambol Block Congress Committee na akan mamong da yaning da pafongdorakle. Ngasi Nambol Bazar da leiba committee asige office da pangthokiba pawgi mifam amada committee ki secretary C.S. Sandrakantana local TV channel amage khananenaba amada BJP ki spokesperson Dr. Nimaichan Luang na Nambol constituency gi manung sanba leimapopam da BJP ki agent sangba thingduna niam lana bot thada ki haibge khudam sangdam puthou. Nambol constituency gi miyambu lana uhanba asi yaningde. Nambol ema popam da BJP ge inner agent oinaba mioi amatana presiding officer da form pisin kiba leite. Presiding officer nasu kanagumba mioi amata khan kiba leite. Mikhal mamang da joint CEO unabada Manipur gi polling station khudimak CCTV thamduna record togini haikrabasu state asage chief minister ge kendra oiriba haingang kendra ge polling station ayamba hypersensitive oide haiduna video record togde haina phongdokhiba asisu laibak thibani. Masina maram oiraga polling station kharada bot hangadauri aduna rajniti gi lamda miyamna masak khanglaba mioi amana asumna yumpham yaudaba wafam sing ngang saktuna nambolbu masak thihanaba honaba yaningde athuba matamda sengdokadabani haiki free and fair oidre habse adoi the proof tore adu whereas akoi gi nambolda leimu pupamda kasu akoi gi munna khangdana kanagumba kharana hairakpadagi haibani haibada aikoi madu aikoi discussion award ga putuoga thangalaga ngangbase viewers yami hojikti election gi matamnina aikoi election ji tawraga haidoktriba aduga mafum kharada election hanabai kaidobugi oibneya aidi Manipur ki people singje aikoi discussion award haiba aikoi ISTV gi and impact TV gi manung hunna hari batungan tungan ba news channel sing gi kerosi am toina yengna leibnina aikoi gi nambolbu masak thienna ba mahakna aikoi keno tobune lawi aduna masi wafam se aikoi yaradi aikoi gi Dr. Nimaichan Luang aikoi gi ex aikoi gi minister so ibiraba karakana assembly da mai paktana keno ibirama ba mihut ibirama ba asigumba mi amana aikoi haibasi amna mak laibak thibani masi aikoi di
मियाम ममांगदा अखोई हंदोनिंगबगी विड्रॉ तोहनिंगबगी अपाम अखोई नमोन ब्लॉक कांग्रेस कमिटी मागीदगी थमजरी अनिसुब तांके के ओइना पांगथोखिबा इनर लोक सभा मिखलदा अरानब क्या तौख्रे हाइना इंडिपेंडेंट मेरेप ओइना सोंगथोखिबा आरके सोमेंद्रो एलाइस काइकु सीपीआई गे डॉक्टर नारा अमदे प्रजा गे कन्वेनर इरेंद्रो लाइसुंबमना पेनब फोंदोरकले ngasi manipur press club ta pangthokiba paugi mifam amada independent mirep ama oiriba RK Somendro Elias Kaikuna tha asigi tarani pan da pangthokiba ani suba tangka ke inner lok sabha mikhal da free and fair election ohengani aran ba season aroi hairaga mikhal no manini khakta ngairba matam da miyam da paisa saibada natana mikhal numita boot capture tawba amadi proxy tawkiba asimak yamna ikai khangdaba anemba thakta rajniti tawbani असुंबा अमदी अवनबा खुनाय अमा पोरके हाइना खंजरिबा मनी अमदी मसल पावर लेतबा मिरेप सिंगदि नेशनल पार्टी सिंग थेंगनबदा अवाबा अमा ओइरे हाइखे इलेक्शन की वजह तसेना काबदे मन काजगी बिया अमनु का सिदि प्रजाना डिसाइड तवदबने प्रजा मेम डिसाइड तवलो सिना कोइन हाइस अदु नतबि बुट कैप्चर तवगुंबा अदुगी हुजिकी हाइव अन फेयर मीन्स मैम सिना बसि तहनजनिंगदे अदुगा अखोय प्रजा मेम जो हाइजनिंग मम रिक्वेस्ट तवजनिंगबमना होय केंद्र दुगी अखोय लीडर सिंग हाइतारे अदु सिंदुना बोट थादब याय यादे अदु तवबे याय थोकपे याय यादे किहन तैसिंदो प्रजानी अदु केदोबि किदुरिबनो सिना इन हाइनिंगेबदे हारिबु लीडर्स मैम प्रजाना बोट थादरगा कहनगिबा गतनेबा प्रजागी खोंग पारगा खोइरमगा बोट कागिबा नीरे बोट कागिबा लीडर ओरपा गतने दुगा ngasi प्रजागी अमुक बोट थाद मतम योकान मोइन धप तौ किदोबि किदन चलपिरो प्रजा मैम किबिगनो थोकपिरो हाइबियो मसाम सादुदा अदि नोइन तौ तौकुनु प्रजा खोइन सावरगदि अफबो ओइरोय हाइबजे केंद्र प्रजाना सेमगिबा गतने अदु लीडर्स मैम दो मोइन ngasi प्रजाबु मखा मोइ मखादा लेबि तापता मोइबु हंथना अदगी मी गुद्दा खा थादोगा पंकी के थबक चित तसेन प्रजा लिंजन माना बिरगदि से किसु नतेन खल्ले अदुन अवन म प्रोक्सी अफबो खुनाय म सेम जे हाइब तारदि प्रजा खुते यम चाउन लेबिनि प्रजा सि मतंग अम मायोक मिनसी अम थोबिरो अम अचुम थबक चंगमिनसे नत्रगदि अखोय थोजरिबा कैंडिडेट मरुइन इंडिपेंडेंट अखोय गुंबदि अनौ बुजो ए अदुन तसेन अखोय हाइ गुंब मोय मनी पावर अदुगे मसल पावर लेतब अखोय दि थबक चुम तवे खंजरिबा अखोय दि मोय मायोक नबदि अम वाब थो ए हाइदि प्रजा मैम सपोर्ट तो डायरेक्टर गदि सिदा अखोय अवाब म ओगिनि दुना प्रजा मैम सो प्लीज सपोर्ट तो बियो दन हाइजनेगे पाउगी मिफम अदुदा सरुक याखिबा प्रजा के कन्वेनर इरेंद्रो लाइसोंबमना असुंबा मतिक साबा लुसिंबा हाइरबदि मास प्रॉक्सी तौदबा मियामदा अकी अखंग नंहनबा अमदि सेल पिरगा बोट लैबगे हाइनबि थादोको मथौ ताइ पोलिंग स्टेशन तरानिथोइदा अमुक हना बोट थादनगदोरिबा असिदा सेल पिरकपदा लौसिलुरगसु इसाना पामजबा मिरेपता बोट थादबियु सेक्रेट बेलॉक की वाहनथोक मियामना खंगमिनसि हाइखे होइगी माइकैदिगी थमजरिंगिसे पीरक पैसा से ये तगिरा ओइदगिरा ओइ लौसन बियो अदोब बोट थादबदि अचुंब तौगेन खलिबा अखोइगी कैंडिडेट इसाना पामजबा कैंडिडेट से सिदै खनबियो आई इसागी हाइजरगदि पैसा से लौदबनदि फबने अदोबो पैसा से लौदब यादे हाइबा अदोगुम थ्रेट अमा लैरगदि लौसन बियो कैसु कायदे अदोबो सीक्रेट बैलॉट हाइबा पोट सिगी वाहन थोक से अखोइ वाखन तामिनसी अदुगा सीक्रेट बैलॉट सिगी अखोइ खुदोंग चाबसु लौरगा अखोइगी इलेक्शन सिदा इसाना पामजबा मिखलदुदा नंबिरमु हाइबसिमा नाकालमरोमदा सीपीआई की मेरेप ओइखिबा डॉक्टर नाराना हौजिक सनरिबा इलेक्टोरल सिस्टम असिदि असुंबा पामबसिंगे फीचर लेट्रे मसी तसेना सेमदोकपगे तंगाई फदबा लेरे लेरिबा सिस्टम असिदि सेंजा थुमजा के हौरफमनि मसिना खुनाय असिबो किंथरकनबगे अचौबा मसाक अमा ओइरे हाइखे अदि मोइ वार्कर सिन करिगिनो थादब थोपि यारोय अदगी वोटर स्लिप लौसन खरको थादन मी अनि खक्तना म खक्तना मनुंगदा इलेक्ट्रॉनिक वोटिंग मशीन नमद वीडियो का लोइन पुथोंगदरिनेबको सिदगी हेनै काइनिंगाइ सि करि लेगे अल्टीमेटली सिदि क्राइम मनी मदुगी मायोक्ता क्रिमिनल केस रजिस्टर तौनर ओयन खनबिब्रो अदु मदु भौगी थाकता लेत्रिङेदा हल्लिब जगदा लेट द पीपल गो फ्रीली फरे मामा पामजब अदु खक्तंग दि तौहन्निङे अखोइगी एमएलए सिंगसु अखोइगी मंत्री सिंगसु प्लीज डू नॉट इंटरफेयर को प्रजागी अपाम्बा खंजबदा इंटरफेयर तौबिगनु मदुआइदा लानगिबदो चुमथोएना अखोइ लौजगेबा लेट अस ट्राई समथिंग एदु चुमथोकपा मलादि सोइग्रे अंत चुमलसि हाइरादि अखोइसु वी विल फील हैप्पी अदुमाइना हाइजनिङे हौजिक पाउगी मरकथना तेनबा ब्रेम तंग लोमिनसे Water Revolution by Lamjingba Group Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenabagi pandamda miyoi bagi thawai ni hairiba afaba ising phanghananaba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghananaba hotnajari taru tananba mahausadagi thokjarakpa ising loduna sijinari
Ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yom fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankai tha taruki lupa lising amaga chamanga tha ahumgi lupa chatre yankai chahi gi oina lupa lising ahum contact tobiu 8257888737 email lamjingbatomtv@gmail.com Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipuri Loba class 12 ki parikha da 3rd position Yumnam Devsit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Iboba Maitai 15th position Haubam Arvind Singh Amadi 17th position da Sagolsem Biki Singh ne Arts stream da Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texam James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Breaking matungda mayamum kana taram nokseri Polling station taranithoi da report tawgadriba asi niyam chumna pangthokhansi haina North East India Development Party NEIDP gi state president NG Bijoyna Fongdokre ngasi tera sapam nerekta laiba party sigi office ta pangthokiba pawngi singa unaba amada mahana makha taraduna tha sigi taranipan da anirak suba tangkaki oina pangthokiba taratre suba lok sabha mikhalda asoiba aranba kya yawbadagi polling station taranithoi da report tawgani hairiba wafum asi taramna oi democracy chatpa laibak amada election pangthokpa matamda polling agent singda akia khang nanghanba amadi polling station manungda polling agent phamandabada natana pandaba thodok kya thokpa haiba si yamna laibak thibani haiki Santi da vote thada biduna party khuding maksu asigumba santi da vote thada hanbiba democracy gi mahaw adu khangna ekoi mayang mi ekoi gi elected person khanmin nabada mateng panghanjani aduga tasengna ekoi any EDP any IDP gidi tasengmak ekoi sigumba activities da indulge tawjade indulge tawnabagi wakal su lejade adu mayam da su appeal tawjani masigumba sigumba tawriba chinaw sing so called media da kungoriba tongan ba party singi chinaw sing da su masi to biganu haina koi NEIDP gi tarakta gi su kongdok chat Paugi mi phamadu da saruk yakhiwa NEIDP gi mirep RK Ananda hanak pangthokiba mikal asida aranba kya tawki haibisi report tawgudriba asina mayek sengna taklabani hojik report tawgani hariba polling station tarani thoikhak asina tana atopa mafam singi complaint leriba sing asi amuk hana yengsinba mathau tai haina phongdokhi singi areas kar the militants in terrorize torga election tawi haina madugi chanabi sang lakdu do ayamba haitare madu pay among the polling station me ama angiba itself to haitare the polling to do not justify to be so I think the selection ni election at is the most unfortunate haitare quite like things say valid haitare pay area polling station trying to the movie polling to nena la kui wakam ma Project things that in complaints me among so high time, me among like high time. One party sing the complaints me among lakwa. The polling agents sing terrorize the way common day. The Gimagi mandatory waiver, very high need to the other me among so fulfill to the habit complaints me among like the number of America high Muslim sing say report to be often lack name Kale. And in the first place, I Babakun Kara, Zipawi reporting to Woodle see them that the party might be the gay candidate from Moina, and the attacks the appreciate of it. Yum Palaba Nupanupi Singna, Atopaga Aron Yumbal Marie Thambada, Iron Yoiva Cherak Puninga Late Haina, Supreme Court Nata Kiva Rai Aduna, Mapa Masa Kangdaba, Masasing a Kutlingba, Kunai Ama or Helena Maram Amani Haina,
Manipur Muslim Welfare Organization Women Wing gi Media Coordinator Pukri Mayum Hajirana haikre ngasi hatada leiba organization asige mayaloising da pangthokiba paugi mifam aduda hajirana makha taraduna Supreme Court na thokiba yathang asina maram oiraga miyoiba amade lamlakki saga karisu kenaba leraklaroi Yumban bagi maribu yamna lumna lauriba lamda masidadi rai asina imung kaya kahenabagi masak ama oibana masigi mayokta PIL ama thana basem sare haike natana atopaga aronba mari thambada Supreme Court na Bardik ama pass taurakpa asidi miyoiba amadi sa sansinga sangdam nabada karisu khenaba leiraklaroi habada sukla lalaroi media gi chin inaw singsu khanthaduna yengminasi aikhoi miyoibaga saga gi marakta leiriba khenabasi manghalaktuna aikhoi miyoibasi kumtharaknaba bardik ama khakni haina lojai Ngarang ayuk Nambol Police Station gi manung chanba tabungkhok bamdiar lambida Tagyal kolom laikai dage Fizam Muhindro sahini futaret apokwa Nabasandra kauba nupa ama mihatina hatoklag hundoklam bathongbu yaningda ba phongdukuna ngasi mihat asigi jesina si minister da wakat palakpada police na thatuna sarhan khidre ayuk pung mapalom tarakpa dwaida yamna ba miyamna tagyal dage haigalaklaga police na Oriental College manakta thatuna miyam adu makhata na sarhan khide tungda jesigi mihut khara khangatuna memorandum pisinabagi damak si minister banglo tamna puke Hiram asiga mari lenana Tagyal kolom laikai Maira Paibigi Secretary Ningthogjam Kabitana haikibada Muhindro gi misi asi Maikai Asomgi Praja miyamna yamna penadre ma ki misi asida senariba miyoi sing police na athuba matamda faduna maralgi matungina serak pibiu natrabadi National Highway thingba fawu yauna khongjang kya ma sangsin lagani haina makha haiki ngarang Muhindro ko ba khoi gi lekai gi maru ama siram baje ya misi da yam thina halaga sibasda khoi me pen de lagai da pen bam ta leitre sina maram oiraga khoi ngarang meeting tawre jc seme adu ngasi se sem da memorandum pi ba khoi chat se na tholak pa de ba police na thinge ba akhoi na tawri si yamna gano ban tawge ai adu akhoi tawde kaigino de election ko ro kandak lai mana mara morga khoi tawda bide yam tam ningna gari degi bu kumthara ro kai sampata moi khamal laga akhoi na memorandum akhoi mari manga ji si khara changa ga memorandum pi ge haibane ba sida yare na lampak tegi hagala matung sida tumam na ga sida mu thatle ba ado pau launari na khoi pung 8 degi ngai na rak pase huji pung ya dare asiba pau phangdri ba aduna maram oiraga di makhoi se akhoi chalhaningdri ra yawhaningdri ra kari no de police sana ba role male ba akhoi yaningdre ba aduna maram oiraga memorandum pidra su ya ba khoi memorandum pidra su ya lekai da khoi huji akhoi sigi jiri lai je matam ko ban thamjani ba henga sigi numita makhoi na kai no ma pidra ga di Thasigi Taranipan the Pangthokiba Taratri Suba Lok Sabha ge Inner Manipur Parliamentary Constituency Mikhal Loikraba Matung Kanagumba Kharage Thawin Silna Maram Oiraga Bot Hanna Bohonerpa se Kairangi Miyam na Yaning de Haina Kairang Muslim Social Development ge Secretary MD Anwar Sahana Phongdokre Ngasi Kairang Muslim Social Development ge Mayaloisang the Pangthokiba Paugi Mipamamada Mahana Makha Taraduna Numit khara ni asida social media amade pause khara da bot hanaba polling station ni haina thadorokpa aduda hangang kendra gi manung sanba polling station 2/31 2/32 amade 2/33 station ahum yaroppa se angakpa mapoi mikhal numit aduda karigumba makhal amatage niyam kaiba thabak amata tawkhiba leite Mikhal Tengnariba Mirep Singi Agent Singi Mamangda Aran Ahui Amata Tawdana Pangthokibe Mikhal Adubu Hangani Hairiba Polling Station Singi Manungda Yaurkwasi Kanagumba Kharana Insilaga Yaholakpani Haibada Haiman Bathokloi Karigumba Mikhal Numit Aduda Polling Station Sing Asi Aranba Taure Hairabadi Numit Tumaktada Karigi Marileneba Singda Pau Pidribano Haina Hangbaga Loinana Mikhal Loireba Matung Haidaba Tahidaba Wahikia Sizinaduna Jamna Lajariba Kairang Muslim Miyambu Mimangda Lana Sandokpa Tobigano Miyamna Masagi Pampam Tokpa Hak Pumba Fangduna Democracy ge Asengba Asumba Mongda Pangthoktuna Loshin Kraba Mikhalda Aranba Mongda Una Bohonarpa Sigi Mayokta Kairang Muslim Miyamna Lepli Haike Jare Masi Kari Maramdagi Hal Duino Haibagi Koi Kairang Muslim na Yamna Koi Kandem Tawi Maramdi Aikoina vote loiraba matung phauda loiraba phaubada aikoigi election agent pumbana isa isana karigumba crime amata thoktre haiduna aikoi isa isana presiding officer gi mamangda sign tawraga yamna ingna chingna lotion khiba adugum laba vote ni maramaduna asigumba yamna mathung hutaba kanagumba kharana insallaga vote si hannanaba pre plan tawba haibase Masih koi kairang punja khunja khuding mangna yaningde
ꯑꯩꯈꯣꯏ ꯚꯣꯠ ꯍꯟꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯏ ngasi ayuk lamphel police station gi manung chanba sangai prok da leiba little flower school da sakhangdabu singna bom thamlamba thodok ki matung tarakpada imphal city manung gi thonganing da ba thodok sing thoktana bagi damak imphal west district police commando na lokal section thorang gi saroma oina ngasi su numidang wairam city police station gi manung chanba thangal bazar mj avenue major khul dharmasala area da pakshana combing operation satakre District asigi additional SP operation AG Sharma gi mityang makhada Imphal West Commando OC P Asobana lusingba Imphal West CDO amadi City Police Women's Team ani gi apunba team amana numidang waram pung 3:35 dage manga fawba sathagiba operation aduda nupi 15 yauna punna miyoi 5:50 masa masa gi saktak se puthoganduna masak khangdokpagi thabak chathake maduda masa gi saktak se yaudaba miyoi kunhumdoi makhatana verification sathana bagi damak City Police Station da sinaki Go Green Manipur na thangmaiban hizam lekai da leiba Social and Cultural Development Organization ga khusamnaduna Lamphel Supermarket ki akoibada sairiba amon akai sing sit sengkhre Go Green na lokhalakpa akoibagi phibam kanba haiba wakhalon ga loinana usara kya amasu thaki tharumadu ga mari lenana Go Green Manipur gi founder Maxton Iromna aikogi pawmida phongdor khibada Go Green Manipur na lamdam asida saphonglakpadagi amata ngairaba pandamdi lamdam asi lu henba amadi akoibagi phibam ngaksenabani Masida lamdam masida leiriba naharol singnasu mahausabu kanaba honabada saruk yabiyo haike mamangda tree plantation program kya pangthokre aduga matung tarakpada akoi nature sibu kannabai damakta lokhatpa yaba step khudima lokhalaga kitang ta orbasu kalhonaba honajage na thamjani u thaba adai follow up tawba tharamaga tang tokpa nataba haidi weekly wise follow up tawba aduga adum plastic khomdokpa dagi awareness anamana awareness people on sanction ge na yam kana je khana jari people is aware oidari akoina sengdo so moina langthoma gadi akoida su kem kana daba mayam da su kem kana daba leibani na khitang awareness rom do changchan jage khanjari ga hoji khongai ba climate ado environment oirei ba film je ai ngasagi ahong lakpa mayam se asi je khitang da oiba su atopa positive change rom da puna ba ade youth sing su aware oiba ai ngausana leibe mohta sigumba afa thaba am tausi mayam punjalaga nature aiba environment sibu kanji haiba keno da changming si haiba si yam kana changsan jage khanja athoba singi numit khongjom dena lakpada kanglaisa sing punsilase apunbana pangal sagalase kanglaipak asige layoi khraba ipai pusingna thambiramba sanagi mengne iduna lehoraba thongna lingjel adu sang tahangum si haina yutsop kanglaipakna paujel pirakle Thasigi kunmathoi gi nongalamdai da Imphal East Pungdongbam uyung makhongda lamlai police singna laklaga mayumdagi fakiba W Jimmy sahi kunhumdoi apokpa babudon KH Zoni sahi kunmari apokpa Joy amadi TH Premjit sahi kuntrani thoi apokpa laikhidraba babu athuba matamda condition amata yaudana thadu haiba dabida ngasi lamlai bazar da miyamgi mifam ama pangthokre karigumba fazin kiba angang sing ase ngasi fawbgi manungda tharok tarbadi makhal makha kaya ge khongjang sing changsilakadori Koina Farisi maramsi moina sapsana DPD adubu moina harisi election mamangda maikoina nungmaigumba paiba aduga miyamda kihan khangalaga dhap na singba tawgi haibagi pol ama khakti akoida phangi adu haribadu akoina police department da salaga mafamdu kanana haibano kholono na haiba matamda madusu haibidaba moina uhowi haido karam kanda uhobono na haibasu madusu haibiyo yadaba aduna tasengna harakanda hojik tawriba thoiba thawdoksi rajniti ga mari leinana Sangsalakpa adugumla thawong ama manba aduna mase akoi masigumba election nama thengnaba matamda isam samna wakara waina thabak chenjaba jingbu election ga loiraba matungda atai marala ma heta pisalaga dandi pina bo hona basigumbagi mawongsi masigumba rajniti gi mawongsi lamlai kendra sidaida satharagadi mase akoi thingogdaba yadi haidana koi sumaina khongjangi sangsanbani Water Resource Wing 1 gi Chief Engineer G Robindro Sarmana lusingba official kangbu amana Thawal Multipurpose Project ki phibam yengchin khre ngarangi yengchin khongsat aduda Superintending Engineer B Govin Executive Engineer amadi Section Officer singna saruk yakhe hariba dam asidage Imphal sinba thungna thaknaba ising marang kaina phanghanabagi pandamda lupa crore samanga ga yankhairom gi project oigadaba project amasu yengchin khe Thawal Multipurpose Project asina mafam kayada maruina lau singuda khudong saba kya piri yengchin khongsat aduga mari lenana Chief Engineer G Robindrona khuragi singkhai singda PHED gi makhada sariba water reservoir ase sada yankhai de losilakle Englishingani kungi March fawbadi mapung fana loisinduna ising phanghanba ngamlagani
Project asigi pipeline tingba chada marputra loisilakle sei asigi December fawbudadi soidana loisinba ngamgani. Hauzik loisindana leiriba reservoir asina maram oiraga project asi khara thengthaba yana leiri haiki. Raw water si akoina dam Thobal dam na khangnaribu raw water si akoina per day da 10 million gallons per day pirakadobani sinda kana dosi Imphal and the Greater Imphal. Imphal East, West, or Greater Imphal. See, 2030 bawa, see water supply, see things enough oigini. Masi ujik 16.4 kilometers, see ujik 16 bawa koi pipe laying to loire. Masai the marks the tunnel ani yawi, tunnel lama complete loire, pipe laying to loire, tunnel lama 2.4 kilometers sang, but tunnel lama ujik power lining to the ngai. Masi most probably November to December loire ni. Masi ising sin hek lak baga Imphal gi 2030 baudi ising si corner ni. Ado hojik khoi PAC gi sin hek loi baga khoi pipe se mati ama pipe me am lere saisda. Mati am pipe se laying to si loi sallaga ising raw water di boida PAC de supply to bi arni. After filtration and everything PAC in torga masi amayam da distribute torga. Ingkumza lising amaga chanipan maripudra mathwege April kunhumdoi khongjom namina lakpada Manipur ga British ka songna khiba tongan thon ba lamtham kya da iraiba ke ning tamba ngak nabidamak thawaina pontha pikraba laikhidraba athobi singi mafamda korkomna ikai khumna ba utpagaloinena makhoina iraiba ke ning tamba ngak nabidamak lobiramba thogang adubo sakhangjeduna tawimal khangba uchari haina aina thingkraba lalolup korkom gi media coordinator laibangak paluangna thadorokpa cherol amana hairakli Cherol asina maka tarakli badi ingkumza lising amaga chanipan maripudra mathoida sokna khiba Anglo Manipuri warda iraisa singna utkiba thona lingjel amasung maribak numsibagi wakalon adu numit asina lakpada nahuna na ningsing halle mama leibak ke ning tamba ngak na bidamak Manipur gi lanmi khujok ama khakka matam aduda malemda numit taba leite haina khiba British ka thawai pamu baleitena lanthengna ke adugumba athobosing adugi khudung induna iraiba ke damak thawai thaba ngamjaba amadi makhoigi mafamda ikai khumnaba utpa phangjaba asi malemgi meba khunai gi mangda aikhoi Manipuri singi sauthok cheningai ni hairi ngarang Assam Manipuri maira paibi apunba loop ampal Assam Indigenous People Protection Committee AIPPC amadi tongan ba civil society organizations singa khusamnaduna yu jwar amadi maira paibi office mox school manakta wine shop kam bar hangba yaroi haiba dabida maira ge rally satkre khongchat aduda maira paibi ne yaifare yu gi dukan hangba yaroi nisa gi mayokta leigani dukan hangba ge ayaba piba yaroi haiba kholaw kya lauke khongchat aduda ampal gi president Lili Singhana AIPPC gi general secretary Seram Herajet Tomis Udin Laskar, Gulam Mustafa Laskar na singba miyokyasu saruk yaki. Khongchat adu Rongpur Police Patrol Post gi hauraga Badurpur fawba chalaga Mahasarakta loishin ke. Maira ge khongchat adu da saruk yakiba Assam Manipuri Maira paibi apun balof ampal Assam gi Vice President Sanathoi Devi na haikibada ngasi aikhoi gi Maira ge khongchat ase Madura Pul dagi hauraga Madur Gram fawba rally chatli. Maira paibi Nisabana rally chatlibagi maramdi mafam asida nisagi dukan hangba yaroi amadi nisa yonba yaroi takpani haina phongdokhe akhoi ngasi Madura puldagina madurgam phawba akhoi maya nisaban akhoi maya pabi rally chatli nisa dukan hamba yaroi nisa dukan hamba yaroi haidra akhoi nisaban gi rally chatli Amaromda Assam Manipuri Maira Paibi Apunba Loop Ampal Parivesh Suraksha Samiti PSS AIPPC atai local NGO Singapuna Mardir Gram Maira Paibi ge Central Office ki mamangda wine shop kam bar hangba yaroi haiduna thasige April ge tang kunda Kasar ge disida memorandum amasu pishin ke loinana excise ge superintendent amasung SP dasu memorandum pishin ke ba laikhrabani hiramasiga mari lenana Ampal ge president Lili Singhana Maira Paibi Office Mox School gi manakta wine shop kam bar hangnaba tawasi aikoi miyam na yabungam loi mahaki permit aduna atopa mafam amada sabada ayat palejade maram aduna aikoina DC da wine shop kam bar ase hangbidana bhaiduna cherol pisin jabani haike hangba amadi kano daba hangbagi ayaba pibasi sarkar gi mageida aikoi janingde permit porokpa maramna mahaki permit adu kudong chaba mafam amada magi dukan du hongdokhibai
ꯍꯣꯡꯗꯣꯛꯈꯤꯕ ꯌꯥꯒꯅꯤ ꯃꯣꯗꯨꯂꯥꯄꯨꯔꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯑꯦꯔꯤꯌꯥꯅ ꯐꯪꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯁꯖꯤꯗ ꯂꯩ स्कूल LP हाई स्कूल सेकेंडरीनचिंब लैरिबा अदुगी मफम मदुगा नकनाना मीटर चनी लापनादना अखोगी जूगी दुकान हांगबा हाइबसे असि अखोई जानिंगदे अनौब सहिसिबु तरामनो ओकनबगेदमा कुमसिसु सहिरोल यांखैनिपान सुबा द असम मणिपुरी कल्चर एंड कस्टम प्रिजर्वेशन कमिटीना सिल्लांगदुना सजिबु चैरावबा नुमित हुमनि सुमना होजाई जुगिजान राजबारीदा पांथोखरे नुमित हुमनि सुमना पांथोकिबा थोरम असिदा मखल मथेलगी सानबा इसै नोमाई जगोइना सिंबा थोरम क्या पांथोखे राजबाड़ी कौड़ी भी राजबाड़ी कौड़ी भी होय ngasi akhoi na pangthok chariba jugi preservation committee haina ngasi akhoi na pangthok chariba jugi chara festive akhoi na pangthok chariba se masi ki committee asi akhoi na the Assam Manipuri Culture and Custom Preservation Committee haina matam du de lingha chaki bani madu ki sahi du gi hauna sahi amata leptana akhoi na rajbari ki sanabungda numit humni chupna akhoi harau kumhai sana khonaba culture की इवेंट क्या मरमना लमदम मसीगी खुन्नसीगी हौरेबा नहारन छात्र छात्री क्या मरमसीगी मखोगी साना खोनाबा अमदी मखोगी कल्चरल की माइगैदा अमसुंग लाइक लाइसुगी माइगैदा ओइबा जाबा मखोगी चाखतबा जाबा अदुगुमा पांडम क्या मरम लौरगा अखोइना लिंखचबनी हान वक्तदा आई तोम टिबि हम थागचरी कौन सुकलम खै मणिपुरी थाम लेरबा सुगुम्बा होजाइगी राजबारी जोगी जाना सिदा सुमाइना तोम टिबि स्पॉन्सर तरोकाना सिगुम्बा अखोइगी मइगी जुगी चराव बसिदा सब याबि बसिदा अमगन थागचै दु हाइ जगह सि लाग मतम द खोइगी युम द लै फिलिंग अदो फावबि केना कान द लकाय सि लैबि बा खोइगी इमाइ बेन हलमन पुन मंगना खोइगी जे मसा मना अम ओइन तबि बदना हेना सु ममंग चेजि लाक्चर अमका जे लांग बगी कलो नुपि याम नुंगाइ जबा अमना ता मतम द खोइ हाइ जगह सि लैबा खोइगी मैतै gi lam sing se yam unity बदुगा अतोप जाति दा खोइ lam yon दे पाव मता मसि देमक्ता याम हन हन अखोइ होजाइगी अमदि राजबारी जुगी जांगी प्रजासिंबो आई साइडगी थगर फोंदोक्चर लागा कोइना पुन्ना कोइ अमत ओइरी कोइ नुसिनबगी कोइ कल्चर कोइ ट्रेडिशनल मयाम जी कोइ सक्तमिनदना रे कोइ अमगा कोइ वखलोन जी पुन्ना कोइ मतनि हाइबगी उलिबाई कोइगी चुम पांथोक खुदिमक्ता होजाइगी लंदम सिदा कोइ जाति अमा लेरि हाइबदो मरे कोइनसु कोइगी अवा अनादा रे करिदा कोइ मतेंग पांगमंग ngамदो ओइना अदुमक लाक्चबगी खुदोंचाबा मा कोइ जीवनना पीरिबसे ए नुंगाइबो लेते हम नुंगाइबदे कोइ टोम टीवी मणिपुरी लॉन्च तौबिबे अगोइ एस्टैब्लिश सिदा सुमाइना मु मणिपुरी संगाइबे तौबिबे सी अमुकेन नुंगाइरे अदुगा सोरबो कोइ जुगी चेराव फेस्टिवल सुमाइना कोइ नाट कोइ हेनेना सिदा मफम सिदा योखलगा लेरमबसे सी उबदा अमुकेन नुंगाइ हाइतारे आई पाउगी मरकथन अतन ब्रेम लौजरी Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa charol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafamna Delhi amadi UP dani saruk yabining ba singna अथुबा मतमदा ऑनलाइन रेज्यूम बायोडाटा थाबिरउ आइखोगी कांटेक्ट नंबर 9810993987 ईमेल birlayogaolympic@yahoo.com इंटरव्यू प्लेस क्लासिक होटल इम्फाल ब्रेक मतुंग दा तराम नोचो बगलोइना मखाताबो पाउ पिजरे
Punesor thokiba toan mikhal gamari leinaba thodok anida ngarang numidang Biju Janata Dal amasung BJP gi merep singgi gari singda bom langsingduna attack chathakre Cherakasida BJP lusingba amasung Union Minister Dharmendra Pradhana Election Commission ge officials sing unaduna attack adu thijinbina ba takshin kre Sri Lanka da ngarang Easter Sunday pangthoklingai da satharkiba serial bomb blast ki thodok aduda lekhidrba singi marakta Colombo khongsatai leiba team amada yawba Janata Dal Secular Party gi worker manga yawrumgani haina panare External Affairs Minister Sushma Swaraj na mahaki tweet amada hai Sri Lanka da leiba Indian Embassy na makoi ani lekhidra haiba confirm toba ngamle aduga yamdrabada ahum amasu sikra haiba gi pau leiri Hojik amuk sana bagi pau phongbigani Thasigi tarahumdoidagi hogdana Kumalampak Turf Ground da satharakhiba marirak suba Hero Junior League 2019 tanamapan Imphal Zone ge ngasi sanakiba match ta Trauna FC Imphal City bu Panjal ahumani da maithiba pikre ani suba match sanakiba Birata Bungkok amadi Neroka FC sangakfam apiba matamgi manungda Panjal amamam sanaduna draw oike Christian, rush there. Go. Hold it. Manipur Hockey gi lising makada YCCIC konta hanlupna senduna konta hanlup ibodong margin ground da Nupi Hockey Team Taret Amadi Nupa gi team mapan na saruk yaduna sathariba ahanba Yunam Rasmani Memorial Under 14 Boys Amadi Under 16 Girls 7 side hockey tournament ke ngasi sanakiba nupi gi hockey match ta YCCICA konta hanlupna Maira Basikongbu yamna laksaba mongda Panjil Taramathoi sino da maithiba pikre aduga ngasi ayuk sanakiba Under 14 Boys ke ahanba match ta KHSC Academy Bina Maira Basikongbu Panjil Mari Anida Thoike Nungtil gi match tana Hockey Union Lairik Yangbam Lekai na CEO Singjamai Wangma Khetri Lekai bo Panjil ahum sino da maithiba pikhe Hayenggi Under 16 Girls ke oina Bisnupur Hockey amadi SYUC Usekon Khunau anina sanagani aduga nupa kanglup ke oina ayuki match tana YCCIC B amadi Farm Imphal anina sanagani loinana nungtil gi match tana YCCIC A amadi CEO anina sanagani Lokta Power Station Manipur ge senthang makhada All Moirang Football Association Moirang na sinduna Moirang Multipurpose Ground da sathariba Taramathoi suba Lokta Trophy ge ngasi sanakiba match ta Neroka FC na Nisabo Panjil ahumani da maithiba pikre Hojik aroibada moroiba pawm kana fangbigani Sakangdaba singi bomb attack da misa mama sokle gariani kaya toy nang kre Inner Manipur Parliamentary Constituency ki polling station tarani thoi gi repol thasi gi kunmari da pangthok lagani Malem sinba thungna pangthok na bagum state asida su kunthra mapan suba World Art Day gi thoram pangthok kre Little Flower School Gate ta sakangdaba singna bom thamlamle manga suba JNK Rifles amadi Imphal West Police na asoyangam yaudana pokhayan kre amadi Maitai Singi Sapsaba Masing Kangdok Sumgani Haina, Ningtho Lesemba Sanazoban High Cray. Ngasi kita makta day matang sida Manipuri Paulay jare, Pau Minyang Jabiri Basing Bo Mukana Kurum jare.